Ngarang numidang pung 10:30 tarakpa aduwaida KAKWA ASEM LEIKAI da laiba Jnims ki Director Prof Laishram Deben gi Thonggal Da Shakhangdaba singna Nongmei round kaya Kapsillamle LAIBAK PHABADAGI ASHOK APAN MEESHI MEENA makti YAOHOUDRE HAIRI Thaudok asigi matangda Jnims ki Director Prof Laishram Deben na TOMTV da phongdorakpagi matung inna ngarang numidang pung 10:30 tarakpa aduwaida angauba machugi Maruti Alto car tongduna lakpa masaklotpa mioi kharana Mahaki yungi Thonggal Da Nongmei round 12 Kapsillamlaga mafam adu thadok khonglei thuna chenkibani haire lamdam asigi haujik oiriba tangdu leitadaba fibam amade mi kungna taba mafam da Nongmei kapsinduna akia khangpi bagi thaba ase amanabu oiro tawbidabana fai maramdi laibaki haujik oiriba masi yenglaga aikhoi amata oina ponsinduna leiba matamne masida khaibong mache pakai tanaba tawbigano madugi mahut apam da pumnamak wari ningthina sanaduna waroishin puraknaba honaminase aki akhang piraga waroishin purakpa yaroi haujik thoba leibak ki irang asina maram oiraga relief camp ta changjafam lauduna leiriba ichen inau singidamak angamba mateng kaya amasu pangduna laklibane masida lanai kananaba natraga political gi oiba angle amata yawba leite maram aduna matungda asigumba aki akhang bagi thabak asi tawbigano haina mahakna TOMTV ki khuthangda apil tawrakle siguma thabak si masida boiro na to phom boiro tawbigano je akoi punna united oina leminaba matamni seda pam da do karino moina pamba sinate haibadu khanaraga loinamak sob to ya baponi aro maseda ai isamaki oinadi hojik seda politically natraga isagi khudong sananaba ai thabak tawbam ta leijade karumba aigi iral leiragadi aigi iral do sini haidana mayamna direct haibiyo physically aduga sumaina khoigi laikai da ade immanung da adege society da crime ba thabak simadi tawbigano